ngasi phongkhiba tongan manipuri siphongsing amasung thokiba thawdo wathoksingdagi maruoibi ipausing miyamna thamjagi ahanbada CM Birena District and Sessions Court Thawal gi building asi sangakre lebak miyam gi mating digi manipur gi hausu oiriba phibam khara fagalakpa ngamle Chief Minister Manipur miyoi lak kunthrarum leiba sida miyoi lak 1.50 di drug lana seasonabagi report lai masi state asida yamna sauna singnaba mani maduna mipung kudimangna lengana sangshiliba war on drug asida mapung phana sagat pirabadi Manipur dagi drug mapung phana muthat pangamani Manipur law university ama lingnabagi damakta lengana ordinance ama pass tawragani haina Chief Minister N Berena phongdokre Wapamasi Manipur Lengaki Law and Legislative Affairs Department ki makara Thawal District Court Complex ta nauna saba G+3 Annex Building for the Court of District and Sessions Thawal ki building ngasi haunabi matungina Manipur ki Chief Minister N Berena sangadana miyamna kusinabagi thoramda phongdokhibani Court building sangabagi thoramasi ngasi numiyungba matung pung taragani thui makhai taba matamna pangthokhi Thauramga mari lainana Chief Guest ki warol piraduna Chief Minister N Berena phongdokhibadi hausuk Manipur gi phibam masi yamna crucial oiba tangka amani adubu oiriba phibam masi lengangna tapna lakshin mangamle Manipur gi phibam phagalakliba leibak miyam gi mating dagini loinana irang mara asida sakot thaurang gi thabak su lengangna leptana paikana bohonari Judiciary haibisi democracy gi ahum suba pillar oiribani miyam ga thadoknaba kainaba yadaba haibadi miyam punamakta mafam matam sana asumba wel phangali binai CM na makhatana phongdokhibada Manipur si aduki matik fazaba mausagi oiba khusemna pik thana leiraba mafam amani ngasidagi mamang sahi tarukta amukta thokhidriba thawdok kya Manipur da thokhi maduri Manipur da Miss India contest pangthokpada natana Tri-National Football Tournament sing mai pakna pangthokhi India gi minister mayam aman laktuna Manipur da phamduna thoram sing asi saruyaki Bharat ki Prime Minister Narendra Modi nadi Guwahati dagi hena Manipur si mapung phana semgat sagat ningbagi wakhalun adulai haujik su lainga sina international airport mawong tana matam ga sunana semgat pasagal haiki logi matang na palladuna CM na haikibadi logi sector da award pakhara lai habis lenga na khangi Manipur law college lairabas logi university ama laitri maduna Manipur logi university ama ordinance pass tawragani haujik loga mari lainaba court kaya da staff amadi judge ki award pa kaya lairibasi men khana bohonagani tribal singi marakta handak isal nupi golmaina Manipur High Court ki judge oina wasak laukibasi yamna nungai amadi sakthok saba pui haina phongdokhi CM na makhata na phongdokhibada Manipur lengana lamdam sidagi mayai ka drug maru phongna muthana ba paikhalakliba war on drug ki khongjang asi mai pakhanana bohona bada Manipur lairiba ukil singna hena pungning sangbiduna ain goyaba thabakta mating pangbina basu apil tokhi madu oirabadi Manipur gi mayai ka drug asi mapung phana muthat pangamani loinana Manipur lairiba court kya gi infrastructure kya award pa lairaba su lenga asina men khana bohona gani High Court of Manipur gi Chief Justice Darat Sridulna Manipur gi tuan mafam da lairiba court sing da hak thengna satuna yengsinbagi khongjang sangsinduna lakhiba adu Chief Minister N Berena aduki matik thagat pa phongdokhi ngasi gi thawra madur Chief Justice High Court of Manipur gi thawpuri ba Justice Sidadaras T.S. Basanta Kumar Singha Minister Law and Legislative Affairs of Manipur Justice A. Bimol Singha Judge High Court of Manipur Justice A. Guneshwar Sharma Judge High Court of Manipur amadi Justice Golmai Gaiful Silu Kabui Judge High Court of Manipur amadi Lenin Singha Hizam Learned Advocate General Manipur na singmusu saryaki amaromnana crime da Tainaba Myanmar Kolkata Manipur bawan gi staff ohelamada angak po oinari Manipur lengaki General Administrative Department JAD gi makhara Kolkata Manipur bawan na crime da Tainaba Myanmar bawan na sigi staff oina thagi tolopi duna thamnam lehari crime da Tainaba ni hairiba miyoi sigi maming elangbam Solanjoy Singa kawi Imphal East District ki Lamlai Police Station ki manung chanba thamna pokpidani miyoi si Manipur bawan Kolkata da contract staff oina English singani ga taraga nipan gi January 13 da multitasking staff MTS staff oina thabak sangkhibani miyoi sigi mathakta FIR ama leiri FIR number na 171 tang ani tha tara ni thu English singani ga kun accused under section 324 and 506
IPC ni FIR si Kolkata gi Laigunsia Police Station na sanmani miyoy si English anida regular takibani miyoy si Kolkata Manipur Bawon gi staff quarter da hauze hauze lairibani pau sin high crime de senaba miyoy si Deputy Secretary ZAD na English ani ga kun gi July taraga mathoi thokiba order amagi matung ina regular staff oina thabak tawgi ayaba pikibani yamna angakpa mana miyoy si regular tadringai da hanadagi FIR lairabani maduna regular taramdai lainga na tokpham thokpa police verification ki thaba amata tawduna regular tahan ki ba si aran ba khong thangni lainga na miyoy si ki mathakta FIR lairiba si khangpham thoi natraga crime de senaba miyoy kari gi damakta manipur lenga ki thabak sang ba yari bano haibisi su praja section ki adi ki hauji hangnarakli paus nai manipur bawon kolkata gi staff kharagi imung munung gi miyoy khara su hauji casual staff oina appoint toroga lairi hari hiram sigi matang na manipur lenga ki ZAD gi maikedi gi notification thoki basu laiti masa masa gi imung manung gi miyoy singbu casual staff oina niam lana thabak hapsiliba sina Kolkata Manipur bawon si mapu pandra ba amagumna uhana gi maramo hele maram aduna hiram sigi matang na su ZAD gi makok thong bising gi miyeng athuba matamda sangpham thokle haidena su paus da su makhatari atopa pawmana school kun ngamanga gi CBSE na piramba affiliation manipur lenga na kakhibadu MYSU na thakat pa phungdorakli CBSE da kangpokpi amasum susampur gi school kun ngamanga affiliation tawbada lenga ana khangaudrabasu district ani gi school kun ngamanga da CBSE na piramba affiliation sing kakhat pirakpada Manipur Youth and Students Unions MYSU gi maikedi gi manipur lenga po hainingai leitana thakat pa phungdorakli MYSU gi president Wohengbam Tanu Sanuna press thadorak pa chiro lamana makha tana hairibadi Kangpokpi Susampur district ani me ahum dagi Kanglup Masil gi tamthiraba lal mawong sina school khara affiliation tawraga lal hauraba matung July 13 phawgi manung de affiliation tawkiba lamdam asigi nena tadaba sarangna ba marakta naronda hurana nalada lanai miyoi khutpu kharaga manaraga aning ba apamba mongda tawba si matau kramna satakibano haibadu yamna kupna lengana thikat piduna mari leinaba senaba sing miyam khangna logi weba serak piyo duga asiguma thawong lamdam asida amuhana matungda thoktana ba mate matang matam sana action lokat piyo haidi solasina aroibada hairibadi lo satna riba iramda Manipur lenga klairiba miyam gini logi wangmada thabak tawbusing Sinbungo haigi fazaba topiraga matam sana sayrak piduna thabak to onthokpirang na balenga ki pungningsu singsilakli hari amaramdana kangluk irang asiga mari lainana laikidraba kukizo marfuga teret ki haksang Susampur gi sekel lairon sankre haukiba me ahum digi hauna Susampur digi haurakkiba kangluk ki sathiraba irang asiga mari lainana laikidraba kukizo marfuga teret ki thawai yaudrba haksang ngasi hauna bi matungina Susampur district ki sekel Lairol sanbegi thoram ngasi nungtil pung ani taba matamna kokizau furuk ki miyoi sakayana saruk yaduna pangthokre thoram asi pangthoktrungai gi mangoina ngasi ayukta gi hauna peace ground toibongda kokizau furuk ki masing yamlaba miyam punduna mifam ama pangthokhi mifam adura Mizoram gi Young Mizo Association YMA gi lusingma kaya su saruk yakhi miyam gi mifam asi pangthoklaba matungna laikhidraba kokizau marfugut taret ki asiba haksang adu Susampur gi sekel Christian lining gi mari leinaba thoram sing pangthoklaba matungda Martyrs Cemetery da lairol sanbe thoram adu mapung phana pangthokhi panma yabadi kangluk irang asida laikhidraba kokizau furuki miyoi humpu Imphal gi Janims amasum Rims Hospital gi Mirel sang matam kuina leiraklaba matungda Supreme Court ki order amagi matungina haukiba December taraga mari de helicopter Susampur amari kangpokpi na singbada pukhibani masigi matungna Susampur gi oinati laikhidraba sing adu gi asibak sang ngasi lairol sanmani amarom the Indigenous Tribal Leaders Forum ITLF ki maikei digidi kangluk ki irang asida kokizau furuk ki miyoi samaga yankhaiga nipa laikidi hairiba sigi manung Susampur gi mokta haksang nifuga truk leiraki Imphal dagi Susampur da purakhibana haksang nifuga mathoini aduga Imphal dagi na kangpokpi da purakhibana taraga mapani mamang na puna asiba haksang nifuga nitoi lairon sankre data asigi matungina lal asi kokizau gi miyoi ama amasu thiba khangdana lairi haina phongdokhiba lairabani amaromdana NNC gi lusingba ama hatpara senaba NNC gi kedarhum police na fari Naga National Council NNC gi lusingba guidin Gungpau Rongmai Mihat Kamari Lena Security Force na NNC gi active cadre ahum Assam amadi Manipur lo na mangamkai digi fakat pangkre Kasar Police na kuntraga mapan suba Assam Rifles Battalion gi kusam na duna Assam amadi Manipur ngamkai gi Karorong amasung
Namgailong hairiba kungang ani sida akanabu operation ama sathaba matamda NNC gi kedar ahum adu fogat pangamban hari pau sina pharaba miyoi singa dudi pauning rongmai sei nifu ga manga laifam samtila detiang rongmai sei nifu laifam thainamlung rongmai samtila amasum namjawrai gangmai sei nifu laifam namdai lung hari pharba miyoi singa su wang pang satharaba matungda NNC gi kedar ahum adu numit tarani gi oina police custody ta thamla hari panba yabri tha si gi taraga ni thude thokiba Assam amadi Manipur ani lona bangam khai gi namdai long village ta Naga National Council NNC gi hiring kedar guidance sungpaw rongmai gi mihata hairibe kedar ahum asi senai haibisi wang pang sathabada masana yare haina police ki paw sina makhatari loinana makhataba investigation sathari hari Atopa pawamana sana sabi khulda koki militant singna nongmai kapsilakre koki militant sina ngehak laitana nongmai kapsinuna landa silakpu oiribi Imphal East District ki lamlai kendra gi manung sana leiribi sana sabi khulda ngarang numidang pung 8 minute kulom taba matamna koki militant singna nongmai round ahum lom kapsilakre hari khulasi gi khunja khrana phongdorakpagi matung inadi ngarang numidang khunja sina numidang gi sak saba toklaba tumna hipna ge tawba matamda koki militant singna nongmai round ahum kapsilakhi nomai kapsilakriba koki militant singna khutling duna leiriba sana sabi khulgi awang da leiriba samusong koki khulgi kapakpani makatana khulngak riba khunja singna nongmai kapkhiba leiti hairi khunja singna makatana phongdorakpagi matungina koki militant singna ayuk nungthil numidang khangdana nongmai kapsilaktuna khunja sing leitana leiba phangdre makhoina mitai khulda nongmai kapsilaklaga sa use kapani yu ngauraga kapani haina ona tainaba pakhum security gi mafamda piduna leiri security force and supamdaba thawdo si thoktanaba section thorang gi thabak lakhotana leiri maram aduna khunja sing leitana hingba ngamdabadagi khul thadoktuna satpagi phibamda leiraiki khunja singna makhatana phongdor khibada cookie singna nomai kapsin bagi thawdo thokalaba matungda khul ngakpa khunja singda maram sadana tainabi duna coming operation sathaba amadi khul ngakpa khunja sing phagani pungani haina ki hanbi ki thabak sathaba su toina tawi maduna security force ki ka henba thawong asi su matungda mu hana tawigano sana sabi amadi khulonariba atai mitai khul singa thangnana singi sarukta leiriba kuki militant singa si atuba matamda takthokpiduna khunja sing leitana leiba phangan biwaiki Makasa tarak poina pausal pausi di kita papaukran Manipur ga Tainaba Myanmar gi maru oiba town sing PDF ki control makha da Leiri report Yomlo nariba Myanmar gi Manipur ga Tainaba Sagaing region ki maru oiba town sing sayolani sumna akan mamong na pro democratic force singa military junta gi army singa lantheng naraba su maru oiba town oidiba Khampat amasum Eastern Tamu area singda PDF lalhaubu singna hauzik phawba control tawduna thamli haina agency gi report amana hari report asina makha taradun hai Khampat hairiba mafam asi matam amada Manipur gi lam oiriba Cabo Verde ga yamna nakna leiba mafam amadani masina maram oiraga anti junta group singna control toriba Khampat area sida Myanmar lan horiba National Unity Government NUG People's Defense Force PDF Kachin Independence Army hairiba pro democratic force ngasina junta army gi mathakta akan be attack sathaduna hana leramlaba junta army gi camp sing thugai kraba matung Khampat area loina khudum chale haina declaration tori adumainamak sagaing region asida hauji junta army gi ahenba troop sing thajinduna afaba makal gi khulai sejinaduna area domination taunaba kana honarakli masina maram oiraga Manipur ga Tainaba Myanmar border sing da khundari ba Myanmar masa sing refugee oina handaki sayolasi manungda masing khangyam yamna kamjong district Sangshilakibadagi district asigi administration amasum state government na Myanmar refugees sing asibu control tonaba honabada asoba samaksya ama oina thingnari agency ki paunhai hokiba hi nongyai pro democratic force ama oiriba Korean National Liberation Army KNLA na military junta gi yamna marueba kem ama mai pauna khudum chanduna thamangam kredi amaromdana Zirangronggi civil organization singna IM amasum ZUF ki hatna sunabagi thawdok condemn tawri Zemi Jati ki apex body am oiriba Zemi Naga Council Manipur ZNCM Zirangrong Students Unions Manipur ZSUM Naga Students Federations NSF na handak Zirangrong region da larholup NSN IM amasum ZUF Zensu enigi marakta Marshal hatna sunabagi thawdok thokiba sid yamna hakchina lawbaga loinana lup ani asida Marshal hatna bagi thawdo asi Zirangrong region da tokpi ro haina apul tawri lup singa sina thadorak pasirol singi matung ina
Jerangrong region da masil hatok na ba amadi santi raksya ke halakpa asina maram oiraga sothna lairiba noneyam sim Tamenglong district da sakwa thawrang gi thabak singda thin than badana tana samjaraba misam praja singbu so aki khang pokale maram sina region asida lan horiba group singna misam praja gi yaifana ba yengbiraga region asida hatna sunaba gi thawdo asi matungda amak thokan bidana ba so appeal tawri panmayai December 13 amasum 19 gi ayukta NSN IM gi cadre singa ZUF Zensu faction gi cadre singa none district ki khapum police station gi manung sanba lamdang mai khulda numai kapna bigi thawdokta ZUF cadre ni laikidre aduga NSN IM gi cadre amana asu apanangki hairiba thawdok singa si ekoi masel gi marak thokpa thawdok oibna Jelarong region da leiriba organization singa asinguma thawdok si Jelarong region da thoktana ba mamang dagi kyarak appeal tawduna lakibani haina Naga Students Federation gi sirolaman haidi Amaromnana huida nung thomluba Manipur masa ahom Delhi da furakli Nupia mayauna Manipuri masa ahom Southwest Delhi gi Kishangar Park da huida nung thomluba gi maral da miyoi singna tamthina furamli thawdo si hokiba December gi taraga turukta Southwest Delhi Kishangar area da thokibani haina police ki pauna hai police ki paw sina makha taraduna thawdo du hotel amada thabak tawba songki thang singsi chai taraga ni pana mamanaba ma thanglet tobilga pahari park wari sanari manak nakpada hui kharana makoda khongjilakpada makoi anina hui singaduda nung thaduna tankhaina bohona bada manak aduda leramba miyoi singna huida nung thomlubagi matangda sinda pawtanaki tungna manak nakwa miyoi sing masing yamna sangsilaktuna athauba khulai sing paiduna makoi bu phu horaki thaudo do tabadagi makoi ge lemina ba nupi amasu makoi bu kannana ba tholakpada miyam aduna nupi adu su phu budagi makoi humak hospital da laikanaki hadi Loisilakpoina panam pausi dige to papauna matam sana wayel phangana judiciary ga mari leina basingna honabiyo athubara Manipur da law university ma linglagani CM gi convoy miat paserak piyu haiduna miyamna lauksinkhre lamdam asida judiciary gi lamda hena ma pangal kangkat hanana ba khangai singa tanaraga ordinance ama thoktuna athuba matamda Manipur law university ma lingkhana ba thabak lokalagani haina chief minister nongthomam birena phongdokre Manipur lenga ki law and legislative affairs department sinduna district and session judge court thawbal gi nongna simgatpa G+3 annex building chief minister ngasi sangadun miyamna kusina kredi tentakna thamjagi amaromda ngasi CM na thawramasi yawba lakpada thawbal mela ground mapada lerama miyamna mihat pasairak pi haiduna lauksinkhre ngarang jiribam police outpost ta oinam gandhi koba thawbal district ki sarangpat bengi mamang lekai da leba miyoy ma hatlambada sina ba miyoy sairak pi haiduna miyam aduna CM da lauksin khibani haidi adu hauskui nadi miyam paw simatang solution jaragi amsu miyam puna no update ngaminasi